chahi amamuki mamangda angang singse pickup son mangang atani ozan like tapos loksan mangam daba matna paw sungam jadaba ko ado moise mama pana doctor ke manakta pubu asoiba leiramde adi magi asoiba kai basanta leimdre medical checkup tawudadi ade tadi ma se kedobugi larik solinu thigalakpada magi learning style se masana khangjadaba ada learning style se khangagadi angang se kamai like taktoino habagi adumbagi pambai amsu leibako ada psychologist singi mateng loraga angang singsi learning style khangtokpa yabagi pambai se khangjare haraga akoina angang khara se akoina tha amani loine yeba chahi amagi mamangda adugi khulai ro sina bakana angang se academically magi improvements la eba aduna hojik se kamai toge habda class 8 na class 10 bhoki manung dare ba angang singse akoigi sumba learning style ga loina na like pajani angang yawba singse sigi oiba tonga na akoigi mogi incubation center haidana adumba akoigi academic khati oiba class 8 9 10 gi angang singi so amkoi hangdokse hojikse aduda natana akoigi thawalda akoigi jovel center ga khusam naraga angang sing oiba hospitality management course akoi tawjai adidi angang sing NEET thagado ba G thagado ba IAS exam thagado ba NDA pekha thagado ba angang sing gi su akoigi coaching center mo so koi thawal se leijare smain tawdana lakado ba tungi lambi khar ju angang gi kana baga oiba ba pot mayama haibade short term course ta hojikani chakholap pe matungna ChatGPT gi program ko AI tool gaise class 12 ba nga amna or graduation lo ba nga amna ChatGPT amusu AI tool gi training macha macha ga chapangam jaragadi anga amna lupa lising yang khai humpu humra lakh phok tan be abagi lambi se leirabani na ko sumba short term course me ama akhoi gi sanga de like tam thading da ba mapung phana graduate tamning ba ngang oi like ta ba ko aidi mapung phana master am tamning dre mapung phana graduate am tamning dre hairagadi sumba short term course am yaga moi punsi me ge hingjagi na ba haidana akhoi se 6 lakh da ba matam khraji da Delhi Bangalore chalaga sumba gi service provider leiragadi haina khoi mathika chari adu leiragadi akhoi ChatGPT am so AI tool gi akhoi short term training program se khoi manipur da hodok chage habagi kano su leje yang ngai madam tonga tonga be education ge mong honglakli ba mong sida haiba tare masigi khongjen sisu yaw da ya da bani hai tare matam amada di ChatGPT adu ga hojika di grok haiba na chingba DeepSeek saina gi leiri me am se masigi keno si leiram de haiba tare aduna hojik ti masigi AI ge tool sing season ar kan da yamna advance hoina sigum ba kaya marum se sanction ba ya ba gi adu mo khudong sa ba leirak da